mayam lae ngasisu amuka mayam Sonia's Kitchen da Sonia na mayam amuka taramna okchari mayam ado ichinaw mayam ngasi aina sadoi mathel jingse mayam do ucharake magi kotnaba machan jingse hana utlae magi hangam maton hawai maton asina fulgobi ga hawai thraka ilisa ngari ga thongba adaidi asina uri alu iromba ado ase magi mathel leire somda aigi leire ichinaw mayam sing dudi chanaba hawrasi aidi chak jam puraktere lemhalle aina kina chakse sumaina khara khak purae jengbiu mayam ꯂꯦꯠꯁꯤꯒꯤ ꯅꯥꯀꯟꯗ ꯈꯇꯪꯇ ꯄꯨꯔꯛꯑꯦ ꯑꯗꯨꯗꯤ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝꯁꯤꯡ ꯆꯥꯕ ꯍꯧꯔꯁꯤ ꯃꯌꯥꯝꯅ ꯑꯩ ꯆꯦꯅꯦꯜꯁꯤꯕꯨ ꯅꯨꯡꯁꯤꯕꯤꯗꯨꯅ ꯁꯤꯌꯔ ꯇꯧꯕꯤꯌꯣ ꯂꯥꯏꯛ ꯁꯤꯌꯔ ꯀꯃꯦꯟ ꯇꯧꯕ ꯀꯥꯎꯕꯤꯒꯅꯨ ꯃꯌꯥꯝ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯑꯗꯨꯗꯤ ꯍꯧꯖꯤꯛ ꯑꯩ ꯆꯥꯕ ꯍꯧꯖꯔꯒꯦ ꯑꯗꯨꯒꯩꯗꯤ ꯑꯅꯧꯕ ꯑꯣꯏꯔꯒꯅ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯝꯃꯣ ꯑꯗꯣ ꯆꯥꯕ ꯍꯧꯖꯔꯁꯤ ꯑꯩ ꯏꯁꯤꯡ ꯉꯥꯏꯍꯥꯛ ꯂꯩꯍꯧꯔꯦ ꯑꯅꯧꯕ ꯑꯣꯏꯔ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯝꯃꯣ ꯑꯔꯤꯕ ꯑꯣꯏꯔꯒꯅ ꯀꯃꯦꯟ ꯇꯧꯕꯤꯌꯨ ꯂꯥꯏꯛ ꯇꯧꯕꯤꯌꯨ ꯑꯗꯩ ꯅꯧꯅ ꯍꯧꯒꯗꯕ ꯂꯩꯔꯒꯅ ꯍꯧꯕꯤꯔꯣ ꯌꯥꯡꯅ ꯑꯗꯣ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝꯁꯤꯡ ꯆꯥꯕ ꯍꯧꯖꯔꯒꯦ ꯏꯁꯤꯡ ꯑꯩ ꯈꯨꯠ ꯍꯥꯝꯖꯔꯛꯑꯕꯅꯤ ꯑꯗꯨ ꯑꯣꯏꯁꯨ ꯑꯃꯨꯛꯀ ꯈꯇꯪꯒ ꯆꯥꯔꯝꯗꯥꯏ ꯍꯥꯝꯖꯒꯦ ꯈꯨꯠ ꯍꯥꯝꯕ ꯈꯣꯠꯄ ꯑꯩ ꯍꯩꯅꯖꯗꯦ ꯑꯣꯜꯔꯦꯗꯤ ꯀꯝꯄ꯭ꯂꯤꯠ ꯀ꯭ꯂꯤꯟ ꯁꯤꯗꯤ ꯍꯤꯟꯖꯥꯡꯅꯤꯀꯣ ꯋꯥꯔꯧꯅꯨ ꯑꯗꯨꯗꯤ ꯆꯥꯕ ꯍꯧꯔꯁꯤ ꯃꯌꯥꯝ ꯑꯩꯗꯤ ꯂꯣꯏꯗꯣꯔꯦ ꯑꯩ ꯏꯔꯣꯝꯕ ꯂꯧꯍꯧꯒꯦ ꯃꯥꯒꯤ ꯁꯣꯝꯗ ꯄꯤꯈ꯭ꯔꯒꯦ ꯃꯌꯥꯝ ꯑꯗꯨꯗꯤ ꯆꯥꯕ ꯍꯧꯔꯁꯤ ꯉꯁꯤꯗꯤ ꯑꯩꯁꯨ ꯃꯇꯣꯟ ꯑꯃꯅꯤ ꯆꯥꯒꯦ ꯃꯌꯥꯝ ꯑꯩꯗꯤ ꯂꯥꯏ ꯀꯠꯂ ꯆꯥꯍꯧꯗ꯭ꯔꯗꯤꯅꯦ ꯌꯥꯗꯦ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡ ꯆꯥꯕ ꯍꯧꯖꯔꯒꯦ ꯗꯦꯕꯤꯠ ꯀꯞ ꯃꯈꯜ ꯃꯊꯦꯜ ꯊꯣꯏꯕ ꯅꯥꯔꯩ ꯅꯥꯁꯣꯝ ꯑꯗꯩꯗꯤ ꯀꯁꯥꯔ ꯀꯄꯜ ꯑꯩꯒꯤ ꯐ꯭ꯔꯦꯟ ꯃꯌꯥꯝꯁꯦ ꯌꯥꯝꯃꯤ ꯃꯌꯥꯝꯁꯤꯕꯨ ꯃꯌꯥꯝꯅ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯨ ꯐꯨꯜ ꯁꯞꯄꯣꯔꯇꯔ ꯀꯥꯡꯕꯨꯅꯤ ꯆꯥꯕ ꯍꯧꯔꯦ ꯅꯥꯔꯩ ꯅꯥꯁꯣꯝꯒꯤ ꯆꯦꯅꯦꯜꯁꯨ ꯌꯥꯝ ꯅꯨꯡꯉꯥꯏꯕꯅꯦ ꯃꯌꯥꯝ ꯏꯃꯣꯁꯅꯦꯜ ꯚꯤꯗꯤꯑꯣ ꯑꯣꯏꯕꯅꯤ ꯄꯨꯝꯅꯃꯛ ꯍꯣꯏ ꯃꯌꯥꯝ RM ꯃꯣꯏꯔꯥꯡꯊꯦꯝ ꯎꯔꯕꯁꯤ ꯁꯣꯏꯕꯝ LD ꯈꯨꯃꯟꯒꯤ ꯑꯗꯤꯇꯥ ꯕ꯭ꯂꯣꯛꯁ LD ꯈꯨꯃꯟꯒꯤ ꯒ꯭ꯌꯥꯁꯇꯣ 1,000ꯒ ꯆꯅꯤ ꯌꯥꯡꯈꯩꯔ ꯀꯌꯥꯅꯣ ꯍꯥꯏꯔꯒ ꯂꯩꯔꯒ ꯑꯗꯨꯒ ꯁꯧꯒ꯭ꯔꯤ ꯊꯣꯡꯉꯦꯅ ꯐꯨꯏꯌꯦꯕꯗꯣ ꯔꯤꯑꯦꯛꯁꯟ ꯚꯤꯗꯤꯑꯣꯗꯣ ꯅꯨꯡꯉꯥꯏꯇ꯭ꯔꯣ ꯍꯥꯎꯋꯦ ꯕꯤꯅꯣꯠ ꯂꯥꯏ ꯃꯥ ꯆꯥꯗꯤ ꯃꯆꯩꯒ ꯂꯣꯏ ꯆꯥꯕꯅꯤ ꯏꯆꯤꯟ ꯏꯅꯥꯎ ꯅꯍꯥꯟ ꯉꯥꯅꯨ ꯊꯣꯡꯕ ꯊꯥꯡꯒꯠꯆꯈ꯭ꯔꯦ ꯑꯗꯣ ꯍꯧꯖꯤꯛ ꯃꯊꯪꯗꯤ ꯕꯤꯖꯦꯟꯒꯤ ꯊꯥꯡꯒꯠꯂꯛꯇ꯭ꯔꯕꯅꯤ ꯃꯥꯒꯤ ꯖꯦꯔꯨꯝ ꯍꯥꯏꯕꯗꯣ ꯅꯪꯗꯧꯗꯨ ꯅꯪꯒꯤ ꯑꯩꯈꯣꯏ ꯏꯆꯦ ꯀꯦꯕꯣꯂꯥꯗꯣ ꯌꯥꯝ ꯅꯨꯡꯁꯤ ꯍꯥꯎꯔꯦ ꯏꯆꯦ ꯀꯦꯕꯣꯂꯥꯗꯣ ꯑꯩꯅ ꯀꯃꯦꯟ ꯇꯧꯕ ꯈꯨꯗꯤꯡꯒꯤ ꯍꯟꯕꯤꯔꯛꯏ ꯃꯌꯥꯝ ꯑꯩꯈꯣꯏꯒꯤ ꯑꯅꯧꯕ ꯑꯩꯈꯣই ꯃꯩꯇꯩ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡ ꯏꯆꯦ ꯀꯦꯕꯣꯂꯥꯒꯁꯨ ꯀꯅꯦꯛ ꯇꯧꯕꯤꯌꯨ ꯑꯩꯅ ꯍꯥꯏꯖꯒꯗꯕꯗꯤ ꯃꯥ ꯌꯥꯝ ꯁꯞꯄꯣꯔꯠ ꯇꯧꯕꯅꯤ ꯃꯤꯅ ꯀꯃꯦꯟ ꯇꯧꯔꯛꯄꯗ ꯀꯃꯦꯟꯗꯣ ꯃꯥꯅ ꯋꯥꯍꯩ ꯑꯣꯏꯅ ꯏꯖꯔꯛꯏꯗꯣ ꯑꯗꯣ ꯋꯥꯍꯩ ꯑꯣꯏꯅ ꯍꯟꯕꯤꯕ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯏꯃꯣꯖꯤ ꯑꯣꯏꯅ ꯇꯛ ꯇꯛ ꯊꯦꯡꯉ ꯊꯥꯕꯗꯣ ꯑꯗꯣ ꯊꯥꯕꯤꯒꯅꯨ ꯃꯤꯒꯤ ꯊꯃꯣꯏꯗ ꯊꯧꯒꯠꯄ ꯑꯣꯏꯅ ꯋꯥꯍꯩ ꯃꯇꯦꯝꯗꯁꯨ ꯍꯣꯏ ꯊꯥꯒꯠꯆꯔꯤ ꯅꯨꯡꯁꯤꯖꯔꯤ ꯑꯗꯨꯒ ꯑꯃꯗꯤ ꯑꯗꯨꯈꯛ ꯏꯔ ꯊꯥꯕꯤꯒꯅꯨ ꯚꯤꯗꯤꯑꯣꯗꯨꯁꯨ ꯉꯥꯏꯍꯥꯛ ꯌꯦꯡꯕꯤꯌꯨ ꯆꯤꯡꯈꯠꯃꯤꯟꯅꯁꯦꯕ ꯑꯩꯈꯣꯏ ꯃꯌꯥꯝ ꯄꯨꯜꯂꯒ ꯍꯥꯎꯔꯦ ꯌꯥꯝ ꯊꯤ ꯍꯥꯎꯔꯦ ꯍꯥꯏꯖꯤꯟꯕ ꯅꯠꯇꯦ ꯐꯨꯜꯀꯣꯕꯤꯒ ꯍꯋꯥꯏ ꯃꯇꯣꯟꯒ ꯁꯣꯔꯤ ꯐꯨꯜꯀꯣꯕꯤꯒ ꯍꯋꯥꯏ ꯊꯔꯥꯛꯀ ꯈꯥꯃꯦꯟ ꯑꯁꯤꯟꯕꯤꯒ
ꯑꯗꯩꯗꯤ ꯂꯤꯁꯥ ꯉꯥꯔꯤꯒ ꯔꯤꯃꯣꯠꯁꯦ ꯚꯤꯗꯤꯑꯣ ꯑꯣꯐ ꯇꯧꯒꯦ ꯉꯥꯛꯇꯪ ꯀꯩꯗꯧꯔꯒꯦ ꯊꯦꯡꯕꯗ ꯑꯝꯇ ꯑꯣꯐ ꯇꯧꯗ ꯂꯦꯞꯍꯜꯂꯣ ꯍꯥꯏꯔꯣ ꯉꯥꯏꯍꯥꯛ ꯑꯣ ꯍꯥꯎꯋꯦ ꯑꯩꯈꯣꯏ ꯒ꯭ꯔꯨꯞꯇ ꯂꯩꯕ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡ ꯑꯩ ꯃꯌꯥꯝꯗ ꯔꯤꯄ꯭ꯂꯥꯏꯗꯣ ꯃꯤꯠꯀ ꯅꯨꯡꯉꯥꯏꯇꯕꯅꯦ ꯐꯖꯅ ꯀꯣꯏꯁꯟ ꯑꯩꯈꯣꯏꯒꯤ ꯔꯤꯄ꯭ꯂꯥꯏꯁꯦ ꯃꯇꯥꯡ ꯆꯥ ꯍꯟꯕ ꯉꯝꯖꯗꯦ ꯋꯥꯔꯧꯕꯤꯒꯅꯨ ꯃꯌꯥꯝ ꯑꯩ ꯁꯥꯎꯈ꯭ꯔꯦ ꯉꯥꯏꯍꯥꯛ ꯉꯥꯡꯉꯔꯣꯏ ꯀꯩꯅꯣ ꯆꯥꯛꯁꯤ ꯌꯥꯝ ꯂꯥꯝꯃꯦꯕ ꯐꯟꯃꯟꯈꯔꯦ ꯅꯈꯨꯠꯇꯣ ꯑꯊꯪ ꯑꯃꯥꯟꯗꯤ ꯂꯧ ꯌꯥꯗ꯭ꯔꯦ ꯆꯥꯕ ꯌꯦꯡꯕꯗꯤ ꯑꯩꯈꯣꯏꯒꯤ ꯏꯅꯥꯎ ꯑꯅꯤꯅ ꯏꯍꯦꯟ ꯍꯦꯜꯂꯦ ꯏꯅꯥꯎ ꯑꯅꯤ ꯍꯥꯏꯗꯤ ꯀꯅꯥꯅꯣ ꯑꯝꯇ ꯀꯃꯦꯟꯇ ꯍꯥꯏꯕꯤꯔꯛꯎ ꯍꯌꯦꯡ ꯑꯩ ꯚꯤꯗꯤꯑꯣꯁꯤꯒ ꯃꯌꯥꯝ ꯏꯅꯥꯎ ꯅꯤꯄꯥ ꯑꯅꯤꯅ ꯏꯍꯦꯟ ꯍꯦꯜꯂꯦ ꯆꯥꯕ ꯌꯦꯡꯕ ꯅꯨꯡꯉꯥꯏꯕꯗꯤ ꯃꯥꯁꯨ ꯆꯥꯏ ꯈꯨꯆꯥꯏ ꯌꯦꯡꯉꯨ ꯑꯩꯗꯤ ꯆꯥꯗꯦ ꯏꯃꯥ ꯍꯥꯏꯕ ꯁꯤꯁꯦ ꯑꯗꯨꯅ ꯉꯁꯤꯗꯤ ꯑꯩꯁꯨ ꯆꯥꯔꯤꯅꯤ ꯃꯥꯗꯤ ꯑꯂꯤꯕꯣ ꯀꯩ ꯂꯣꯏ ꯆꯥꯁꯜꯂꯤ ꯆꯦꯟꯅꯥꯏꯗ ꯑꯩꯈꯣꯏ ꯏꯆꯤꯟ ꯏꯅꯥꯎ ꯃꯅꯤꯄꯨꯔꯗꯒꯤ ꯃꯤ 50 ꯊꯣꯛꯏ ꯁꯥꯟꯅꯕ ꯊꯥꯡ ꯇꯥ ꯁꯥꯟꯅꯕ ꯑꯗꯣ ꯑꯩꯈꯣꯏꯒꯤ ꯃꯔꯨꯞ ꯃꯥꯗꯤ ꯂꯩꯃꯔꯥꯝ ꯃꯅꯥꯛꯇꯅꯤ ꯃꯣꯏ ꯂꯝꯗꯣ ꯀꯩ ꯂꯝꯅꯣ ꯂꯥꯡꯕꯩ ꯂꯝꯗꯣ ꯅꯝꯕꯣꯜ ꯀꯩꯅꯣꯝ ꯍꯥꯏ ꯀꯥꯎꯊꯣꯛꯈ꯭ꯔꯦ ꯅꯝꯕꯣꯜꯅꯤ ꯂꯩꯃꯔꯥꯝ ꯃꯅꯥꯛꯇꯅꯦ ꯃꯣꯏꯁꯦ ꯑꯩꯅ ꯍꯜꯂꯛꯄꯗ ꯆꯪꯉꯣ ꯍꯥꯏꯈꯤꯕꯅꯤ ꯐ꯭ꯂꯥꯏꯠ ꯇꯤꯀꯦꯠ ꯅꯠꯇ꯭ꯔꯗꯤ ꯍꯜꯂꯛꯄꯗ ꯆꯪꯉꯛꯀꯦ ꯍꯥꯏ ꯃꯣꯏ ꯃꯤ 50ꯗꯣ ꯂꯩꯕ ꯆꯥꯃꯤꯟꯅꯔ ꯂꯣꯏꯔꯦ ꯅꯠꯇ꯭ꯔꯣ ꯑꯩꯈꯣꯏꯗꯤ ꯌꯥꯝ ꯅꯨꯡꯁꯤꯅꯩ ꯑꯩꯈꯣꯏꯒꯤ ꯍꯥꯟꯅ ꯃꯄꯥꯟꯗ ꯂꯩꯔꯤꯉꯩꯗ ꯆꯦꯟꯅꯩꯔꯣꯝꯗ ꯕꯣꯝꯕꯦꯔꯣꯝꯗ ꯑꯗꯩꯗꯤ ꯑꯩꯅ ꯃꯄꯥꯟꯗ ꯆꯠꯂꯛꯄꯁꯦ ꯌꯨꯄꯤ ꯄꯟꯖꯥꯕ ꯆꯦꯟꯅꯥꯏ ꯃꯨꯝꯕꯩ ꯍꯔꯤꯌꯥꯅꯥ ꯍꯤꯃꯥꯆꯜ ꯎꯠꯇꯔꯥꯈꯟ ꯇꯥꯃꯤꯜ ꯅꯥꯗꯨ ꯀꯦꯔꯂꯥ ꯇꯥꯃꯤꯜ ꯅꯥꯗꯨ ꯀꯦꯔꯂꯥ ꯑꯟꯙ꯭ꯔꯥ ꯑꯗꯩꯗꯤ ꯑꯟꯙ꯭ꯔ ꯄ꯭ꯔꯗꯦꯁ ꯄꯟꯖꯥꯕ ꯖꯃꯨꯗꯤ ꯌꯧꯔꯛꯇꯔꯦ ꯗꯤꯜꯂꯤ ꯍꯥꯏꯗꯤ ꯀꯩꯅꯣ ꯗꯤꯜꯂꯤ ꯀꯜꯀꯇꯥ ꯌꯧꯔꯛꯇꯔꯦ ꯀꯜꯀꯇꯥ ꯀꯨꯝꯍꯩ ꯀꯣꯏꯔꯛꯇ꯭ꯔꯦ ꯀꯜꯀꯇꯥ ꯏꯁꯇꯦꯁꯟꯕꯨꯗꯤ ꯆꯪꯉꯨꯔꯦ ꯑꯆꯨꯝ ꯑꯆꯨꯝ ꯉꯥꯡꯉꯣꯕ ꯑꯗꯣ ꯀꯣꯏꯗꯤ ꯀꯣꯏꯔꯛꯇꯔꯦ ꯀꯜꯀꯇꯥꯗꯣ ꯄꯟꯖꯥꯕꯇ ꯊꯥ 3-4 ꯂꯩꯔꯝꯃꯤ ꯌꯨꯄꯤꯗ ꯆꯍꯤ 1-2 ꯂꯩꯔꯝꯃꯤ
ꯑꯗꯩꯗꯨꯒ ꯑꯩꯈꯣꯏ ꯃꯩꯇꯩ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝꯗꯣ ꯑꯩꯈꯣꯏ ꯄꯨꯟꯅ ꯊꯕꯛ ꯇꯧꯃꯤꯟꯅꯅ ꯎꯅꯔꯛꯑꯦꯕꯀꯣ ꯑꯗꯩ ꯃꯣꯏꯁꯨ ꯃꯔꯣꯟꯗꯣ ꯍꯤꯟꯗꯤ ꯃꯔꯣꯟꯗꯣ ꯀꯥ ꯍꯦꯟꯅ ꯃꯣꯏꯁꯨ ꯈꯪꯉꯝꯗꯦ ꯑꯗꯩ ꯑꯩꯈꯣꯏꯒ ꯆꯠꯂ ꯎꯅꯔꯦ ꯎꯅꯅ ꯍꯦꯛ ꯈꯪꯅꯕꯗꯒꯤ ꯉꯁꯤ ꯑꯩ ꯏꯆꯥ ꯅꯤꯄꯥꯅ ꯆꯍꯤ 15 ꯂꯥꯜꯂꯅ 16 ꯆꯪꯗꯣꯔꯦ ꯑꯩ ꯏꯆꯥ ꯅꯤꯄꯥꯅ ꯆꯍꯤ 2ꯒꯤ ꯑꯗꯨꯋꯥꯏꯗꯩꯅꯤ ꯑꯩꯈꯣꯏ ꯎꯅꯔꯛꯏꯁꯦ ꯑꯗꯣ ꯑꯩꯈꯣꯏ ꯌꯥꯝ ꯅꯨꯡꯁꯤꯅꯅ ꯍꯧꯖꯤꯛꯐꯥꯎꯁꯨ ꯂꯩꯔꯤ ꯇꯨꯡꯗꯁꯨ ꯂꯩꯅꯤ ꯍꯥꯏ ꯈꯜꯂꯤ ꯑꯗꯣ ꯑꯩꯅ ꯃꯅꯤꯄꯨꯔꯗ ꯂꯥꯛꯑꯦꯅ ꯍꯥꯏꯈ꯭ꯔꯗꯤ ꯃꯣꯏ ꯑꯋꯥꯡꯕꯤ ꯌꯣꯁꯤ ꯇꯥꯟꯅ ꯑꯩꯅ ꯒꯥꯔꯤꯗ ꯆꯠꯂꯗꯤ ꯑꯗꯨ ꯇꯥꯟ ꯑꯣꯛꯄ ꯂꯥꯛꯏ ꯑꯗꯣ ꯇꯣꯡꯐꯝ ꯈꯪꯗꯦ ꯒꯥꯔꯤꯁꯦ ꯃꯥꯏ ꯒꯥꯔꯤ ꯂꯣꯏ ꯄꯨ ꯂꯥꯛꯀꯅꯦꯕ ꯑꯩꯈꯣꯏ ꯆꯠꯁꯤ ꯃꯣꯏ ꯃꯁꯦꯟ ꯑꯩ ꯀꯅꯥꯗ ꯆꯠꯇꯣꯏꯅꯣ ꯈꯪꯉꯔꯣꯏꯕ ꯃꯣꯏ ꯃꯁꯦꯟ ꯂꯥꯎꯅꯔꯅꯤ ꯃꯣꯏ ꯃꯁꯦꯟ ꯂꯥꯎꯅꯔꯛꯑꯅꯤ ꯌꯥꯝ ꯅꯨꯡꯁꯤ ꯃꯃꯥꯡ ꯃꯣꯏꯗ ꯂꯩꯔꯤꯗꯣ ꯍꯟꯗꯛ ꯑꯩꯈꯣꯏ ꯂꯩꯔꯗꯣ ꯑꯗꯩꯗꯤ ꯑꯃꯈꯛꯇꯤ ꯅꯨꯡꯁꯤꯗꯦ ꯑꯃꯗꯤ ꯅꯨꯡꯁꯤꯗꯦ ꯃꯥꯗꯤ ꯋꯥ ꯈꯪꯉꯛꯇꯦ 3ꯇ 5 ꯐꯩ 5ꯗ 5ꯗ 4 4ꯗꯨꯗꯤ ꯑꯩꯅꯁꯨ ꯃꯣꯏꯗ ꯅꯨꯡꯁꯤ ꯃꯣꯏꯅꯁꯨ ꯑꯩꯉꯣꯟꯗ ꯌꯥꯝ ꯂꯨ ꯇꯧꯔꯤ ꯄꯤꯔꯛꯄꯒꯤ ꯋꯥꯔꯤ ꯅꯠꯇꯦꯀꯣ ꯍꯔꯥꯎ ꯍꯔꯥꯎ ꯇꯧꯕ ꯂꯩ ꯂꯩꯇ ꯆꯥꯃꯤꯟꯅꯁꯤ ꯈꯣꯠꯃꯤꯟꯅꯁꯤ ꯃꯥ ꯑꯃꯗꯨꯗꯤ ꯆꯠꯈ꯭ꯔꯒ ꯍꯥꯏꯗ ꯌꯥꯗꯕꯒꯤ ꯅꯣꯡꯃ ꯈꯔ ꯂꯥꯛꯑꯝꯃꯦ ꯑꯩꯅ ꯊꯣꯡꯉꯤ ꯌꯨꯝꯗꯨꯒ ꯃꯇꯝ ꯁꯪꯉꯗꯤ ꯆꯥꯛ ꯆꯔꯥ ꯑꯃ ꯆꯥꯃꯤꯟꯅꯁꯤ ꯑꯗꯨꯃꯥꯏꯅ ꯍꯥꯏꯔꯝꯃꯤ ꯃꯥꯅ ꯗꯨꯕꯩ ꯃꯁꯛ ꯎꯈꯤꯗ꯭ꯔꯦ ꯑꯗꯨ ꯍꯥꯏꯔꯝꯃꯦ ꯑꯗꯨ ꯍꯥꯏꯔꯝꯕ ꯂꯣꯏꯔꯒ ꯃꯥꯁꯦ ꯑꯃꯨꯛ ꯎꯈꯤꯗ꯭ꯔꯦ ꯃꯥꯏ ꯅꯨꯄꯤ ꯄꯥꯝꯗ ꯆꯠꯈꯔꯦ ꯑꯗꯣ ꯑꯇꯩ 4ꯗꯨꯗꯤ ꯅꯨꯡꯁꯤ ꯄꯣꯛꯃꯤꯟꯅꯕ ꯏꯆꯤꯟ ꯏꯅꯥꯎꯗꯩ ꯍꯦꯜꯂꯤ ꯑꯩꯈꯣꯏ ꯅꯨꯡꯁꯤꯅꯕꯁꯦ ꯄꯣꯛꯃꯤꯟꯅꯕꯅ ꯑꯍꯦꯟꯕ ꯅꯠꯇꯦ ꯉꯁꯤꯗꯤ ꯆꯥꯛ ꯂꯦꯝꯃꯟꯗꯔꯦ ꯂꯣꯏ ꯆꯥꯔꯦ ꯍꯦꯟꯖꯥꯡꯁꯨ ꯂꯦꯝꯃꯟꯗꯔꯦ ꯔꯦꯀꯣꯔꯗꯅꯤꯅꯦ ꯂꯤꯁꯥ ꯉꯥꯔꯤꯒ ꯌꯥꯝ ꯍꯥꯎꯔꯤ ꯏꯪꯊꯝꯊꯥ ꯁꯨꯃꯥꯏꯅ ꯆꯥꯕ ꯑꯗꯨꯒꯒꯤꯗꯤ ꯑꯩꯈꯣꯏ ꯁꯨꯝ ꯊꯥꯞꯅ ꯂꯩꯅꯔꯁꯨ ꯁꯦꯟ ꯂꯧꯊꯣꯛ ꯂꯧꯁꯤꯟ ꯑꯃ ꯂꯣꯏ ꯇꯧꯅꯩ ꯑꯩꯅ ꯍꯥꯏꯈꯤꯕꯗ ꯃꯣꯏꯅ ꯊꯥꯔꯛꯏ ꯃꯣꯏꯅ ꯍꯥꯏꯈꯤꯕꯗ ꯑꯩꯅ ꯊꯥꯏ ꯑꯩꯅ ꯍꯥꯏꯔꯗꯤ ꯊꯥꯔꯛꯇꯦ ꯂꯨꯄꯥ 5,000 ꯑꯣꯏꯗꯤ ꯁꯤꯡꯅꯗꯔꯦ ꯁꯤꯡꯒꯦ ꯍꯥꯏꯔꯨꯗꯤ ꯁꯥꯎꯔꯛꯑꯦ ꯅꯝꯕꯣꯜꯒꯤ ꯄ꯭ꯔꯙꯥꯟ ꯍꯧꯖꯤꯛ ꯃꯥꯁꯦ ꯃꯦꯝꯕꯔ ꯑꯣꯏꯔꯤꯕꯅꯤ ꯅꯕꯆꯟꯗ꯭ꯔ ꯀꯧꯕꯅꯤ ꯃꯥ 5,000 ꯅꯍꯥꯟ ꯑꯩꯅ ꯀꯨꯏꯔꯦ ꯆꯍꯤ 3-4 ꯁꯨꯔꯦ ꯀꯩꯅꯣꯝ ꯇꯧꯕꯤ 5,000 ꯑꯩꯅ ꯂꯧꯕꯅꯤ ꯑꯗꯣ ꯑꯦꯀꯥꯎꯟ ꯅꯝꯕꯔ ꯑꯝꯇ ꯄꯤꯔꯛꯑꯣ ꯄꯩꯁꯥꯗꯣ ꯍꯥꯞꯄꯛꯀꯦ ꯍꯥꯏꯕ ꯃꯥꯅ ꯑꯩꯉꯣꯟꯗ ꯁꯥꯎꯔꯛꯄ ꯈꯨꯠꯁꯥꯎ ꯑꯗꯨꯗꯣ ꯁꯤꯡꯗꯣꯔꯒ ꯏꯆꯤꯟ ꯏꯅꯥꯎ 4 ꯇꯠꯅꯔꯁꯤ ꯍꯥꯏꯔꯥꯅ ꯑꯗꯨ ꯑꯩꯅꯗꯤ ꯀꯃꯥꯏꯅ ꯃꯣꯏꯗ ꯅꯨꯡꯁꯤꯔꯣꯏꯗꯣꯏꯅꯣ ꯃꯥꯒꯤ ꯍꯟꯗꯛ ꯃꯆꯥꯅꯨꯄꯤ ꯐꯖꯕ ꯑꯃ ꯄꯣꯛꯈꯔꯦ ꯃꯆꯥꯅꯨꯄꯤ ꯐꯖꯕ ꯅꯨꯡꯁꯤꯕ ꯑꯃ ꯌꯥꯎꯈꯔꯦ ꯁꯥꯃꯨꯔꯧꯒꯤ ꯑꯃ ꯂꯩ ꯁꯤꯡꯍꯖꯤꯠ ꯀꯧꯔꯦ ꯐꯩ ꯂꯣꯏ ꯐꯩ ꯁꯥꯃꯨꯔꯧꯒꯤ ꯁꯤꯡꯍꯖꯤꯠꯁꯨ ꯐꯩ
เดี๋ยวไว้ดีนำโบลกีอันนี้เลยนะ Mai lam อามานี่หุจิจะขี้ไอ้สิชานะบะ Mai lam bi college mana ki sanjoy ดูดีมากกับจับมันเลยบางสาวกันเลยมีน้ำพากีตัวเราก็จะข้างเดียบอะ Ai saw ba man ba ne mayam Asum nga ko Pass ไอ้ชั่วโมงละ Ah Howdy fazla howdy fazla howdy Hangam ma ton ngai di le hore Thằng hai mục trà này kèm ra nha sang bà thị thân nó kèm ra tôi nó mayam chaba loijare mayam ado mayamna nusibiduna bai tarungo mayamna ai channel sibu nusibiba aibu support tobiba yam nusi ado mayam ngasigidi matang siga loisanjarege mayam ado mayam punamakta-gi aina wahi wata soikiba charagbasu mayam punamakna kesum khangdaba akhoi ichina amatani khallaga aina wahi wata soikibasu warobiganu ado aigi friend mayam subscriber mayam नचेगी ननावगी दाइदी वीडियो से खतंग शेयर तौबियो अदो लाइक कमेंट तौबा काउबिगनु थैंक यू मयामना नुसीबीबगी तमक्ता यामना थागतजरी नमतांग सिगा लोइसनजरगे मयाम थैंक यू मयाम खुरमजरी दो नसे रिमोट पुथोरागे को आइगी रिमोट से ब्लूटूथ हाना